NCERT na Manipurgi puwaribu mainland India da lana uhanduna lamdam masigi puwari amadi culture bu namthanaba honabagi mami tare haina Kanglaipak Student Association KSA gi General Secretary Babluna Fongdokre wafam masinga sinungtil KSA gi office ta pangthokpa paugi mifam amada Fongdokhibani mahakna makataraduna hai NCERT na puthokpa Northeast India People History and Culture haina mingthonba larik amada aranba puwari kaya isilamba thingnare larik asimak Manipur University na BA first semester gi mairoi singda pananaba suggest toramle aranba puwarida yumfam OIBA larik asi matam pumbagi oina lupna Thingjille loinana asigumba Manipurgi puwaribu lana uhaliba larik asibu pananaba Manipur University na suggest torambaki maram atubada sengdorakadabani lairik asigi Manipur Jewel of India haina mingthon ba chapter da Manipur gi ningtamba ngangnaba British ka ingkumja lisingamaka sanipan marfutaraga mathoi da songna khiba Anglo Manipur War NCERT na rebellion ni haina palle Madugi matakta BT Kendra Jedamadi Thangal General bu British na thauri yanduna hatkibagi ningsingduna pangthokliba Petro Debu me kun gahumdoi iri haina mahakna makatana fundukhi